अहानबदा मरुओइबा पाउ मणिपुर की ओलंपियन सिंगु इकाई खुमनबा ओइना संगतखिबा संगाइथलदा लैबा मणिपुर ओलंपियन पार्क नसी हौनबि मतुंग इना स्टेट असि की चीफ मिनिस्टर नोंथोमम बिरेनना मियामदा खुसिनाख्रे वांगजिंग कैथल ममांगदा हाना रोड मेडियन हापत लोइख्रबा मफम अमदा सीमेंट हैजिंदुना नौना लंबी थिंजिलंबदगी इरांग हौरक्तुना लंबी तौखाइख्रे क्राइटेरिया सेमदोक्तुना मणिपुर यूनिवर्सिटी डिपार्टमेंट ऑफ टीचर एजुकेशन की ओजा हापनबा होटनरे हाइना फेडरल स्टूडेंट ऑर्गेनाइजेशन कंगलेपाक फेसोकना मराल सिरकले मणिपुर की पुवारीदा अमंबा नुमित ओइना लेहौरगदबा वक्चिंग की कुलहुमदोइ निपानबा नुमिता थोखिबा पुया मई थाबगी थौदोक निंगसिंगदुना महिरोइ सिंगना अमुबा बेट्स थेतुना अमदी महिसंग सिंगदा सलाई तरेट की फिराल तंखाई सिंगथदुना अवाबा फोंदोक्रे Council of Higher Secondary Education Manipur ko semna lauba class 12 examination English aniga kulhumdoi February kulhumdoi daki hauraga April ki tang ama fawba pangtogragani अमदी लुपा क्रोर अमगा लाख निफु मरी रोम ओइगदबा उ अमदी लुपा लाख होमफु हुमदोइ लिसिंग कुंथ्रा रोम की ओइगदबा क्वा मरु असम राइफल्स न फगत पांगमख्रे IS News मिंग ताबिरिबा ख्वाइपम नमकपु आइजुसी ASEM तरामना ओक्चरी COVID-19 दगी ngakthoknaba khuttoina hambiyu hand sanitizer siznabiyu mask upiyu fit taruki distance thambiyu yariba makai vaccine dosu na kapthokbiyu section bana pumna maki yaifabani hauzik pau sandokna pizari Chatliba tha asigi tarukta Union Home Minister Amit Saha na sangaramba sangaithelda leiba Manipur Olympian Park ngasi hongnabi matung ina state asigi chief minister Nongthomam Birena miyamda kusinakre Olympian tara mapan gi mafamda ikai khumnaba utliba Olympian Park asida kumja lisingamaga chama pan marfu marida Manipur gi ahanba Olympian pangambam nilokomol dagi hauraga susila ligmabam gi mitam sing thamle Park asi khusinabagi thoram aduda CM na Olympian singda memento pidun ikai khumnaba su utke Pangthokhiba thoram aduda Youth Affairs and Sports Minister Govindas Konthauzam, State Planning Board ke Deputy Chairman amadi Lamsang AC ki MLA S Rajen amadi Manipur Olympic Association ki President amadi Hairok AC ki MLA TS Radesham su sarugyake Thauramga mari lena Chief Minister Nongthom Birena haikibada Park asi tha nipan changna semduna miyamda khusinabani Park asibu yengba lakliba singna purakpa angang singi oiba Children Park amasu semnaba honaragani loinana Park asi isa isagini khalaga luna na thamsi hainasu appeal tawki Chief Minister Makata na phongdokhibada lamdam asigi gold medal laurakpa national player singisu mafam chaba yenglaga one time da thabak pinaba honaragani Park asi Olympic Games sanabada amadi Olympians ama oinaba hotnabada awaba kaya thengnaduna pikhraba state asigi mingchat purakpabu ikai khumnaba utpa parkni Park asida sanaroi singi training center ama Samsung company ga khusamnaduna semgalagani loinana sanaroi singna leinaba hostel amaso semgalagani haina CM na makata na phongdoki Thauramga mari lenana Youth Affairs and Sports Minister Govindas Konthauzam na phongdokhibada Olympian Park asi leiba kharadadi leire adubo India gi oinadi Manipur na ahanbani Park asi piklaba state asidagi thoraktuna Olympic ta stanaduna lamdam asigi mingchat purakpa kayabu sakhangba utpani Govindas na makhataraduna Park asigi makhada Digital Experience Center amadi Training Center hanglagani Center asida international thakta khalaklaba sanaroi singi training su chatharagani loinana Samsung khusam naraga khumal lampak sports complex tasu science and sport haiba application ama hangdoklagani application asida judo boxing amadi weightlifting hariba discipline ahum asigi matangda yengba yahangani haiki
Ana han bag yeng bla pakan he ay emile me am jai noi khongu ma pan than mo ko mot kane sigi sense of ownership sense of belongingness akoi each and every public to leira kanda akoi neat and clean thambang ngani and la kani swai da kainom sarang ngani plastic and hapsel laga man porei ba sa gi makhum do ro sa na me makhum do ro ma gi plastic to da hapsel laga pu ba ai mithai ma sa matam da gari manung du da mithai du gi maku do phika hapsel pore phika hapsel pore ga yum yor kanda yum gi dustbin tha jai khara khoi na hogdok ta dikna tawni khomal lam pak se andak tingat na fajana sheme hekta roi bida koi Santos trophy kaino gi Duran cup gi do je Santos trophy su sana ge hari fajana sheme ado hojik ka tam kana koi ko maruk ba bida sa hai bida toilet ker ge mayam dong fajana ikai kai re nei ado na koi sana roi sing ju khara discipline na makha na bound or ga satra ga koi society se yada bani Gujarat ki national da champion obi rakhiba ado ga Northeast ki Shillong da champion obi rakhiba ado gi sana roi mayam official mayam international gi lam da satpi ru rakanda champion obi rakhiba amadi participate to wiru busing ya apun ba oina sai hai ba sahi ohum continuously akoina best most improved state sports state ta tarakpa continuously sahi ohum tarakpa aduga heroine na koi heyeng function ta budori adu ngasi mangjong na Olympian park si sanaroi sing da Manipur gi sanaroi sing da khusin na bu misi da Sinabagi thoram aduda lamdam asigi awardee sing Manipur Olympic Association gi mihut sing amadi association kaya gi mihut sing su saru yaki thoram loiraba matung Chief Minister Nongthombam Biren YAS Minister Govindas Konthozam amadi sanaroi sing yauna Khuman Lampak Sports Complex ki indoor mamangda chaglen amasu saminaki NHIDCL na National Highway 102 Imphal More Lambi Sembagi Thabak Paikhatliba asigi saruk ama oiriba Wangjing Kaithel mamangda hana road median hapan loikraba mafam amada haukiba ahingda GR Infra Projects Limited ki gari laklaga cement haijinduna nongda lambi thingzin lambadagi koi saunaraba miyam na ngasi ayuk lambi da thoraktuna irang haurakre amadi lambi tawkhaikhre Khongjang aduda saruk yakhibi Kaithel fambi amana phongdorakpada ahingda laklaga mafam asigi road median thingzilamba asi maram chade lambi asida Tengnopal district ki khul sing yauna Wangjing Kairembi khok amadi chalungfam na chingba khul kaya marum ki thoklakfam oiribane khul sing asidagi thoklakpa sing adu khongjom ta na chatlaga gari mamai leyu hairibra Kaithel maning lomda maihoglang pok thoklaklabadi Mai kanaba lakpa gari adusu khongjom tamna chatpa taribra haina hangladuna DC Thobal na mafam asida laklaga tauriba maong asi maram chai chade haibadu yengbiu haike Hana semba pumloi loiduna zebra crossing fawba hapa loikraba khun kaya marum gi thoglakfam oiriba mafam asibu maram chada na thingjin ba haibasi laibak thibani Thinglasi haiba oiragana DC office mamang SP office mamang IRB mamang amadi hairok lamkhai gi area asisu thingjin biro haike Akoi bazaar sidaida akoi gi jabra coaching taraba loiraba pot asida moina mati thingalamise niom sade hai na koi keken bi meyam na thuai bani gari marang gi no haibada hogisi Wangjing asida mai hawra po ma thokpa matamda Thawandagi huji phiabi ge lakadoni kadai do khongkom nei laga moina laira kadara ladagi akoina seida pot ama puraga lakwa matamda koi gari do sida thamme ifa tan salga mamai laira kadara ba sigi asoi ba maya jele laira kwa matamda kai ken bi mayamna masi loida soire haidana akoina Apamba maongda criteria semdoktuna Manipur University Department of Teacher Education gi oza hapnaba honare haina Federal Student Organization Kangleipak Fesok na maral sirakli Kagwa Naurem Laikai Primary School da leiba Fesok ki office da ngasi paumi sing unabada Fesok ki Secretary Education and Library and Request mangang na phongdokhibada Lautuna ba maongda Manipur University ki Department of Teacher Education gi oza launaba honare Haukiba Englishing aniga kunithoi gi June kunithoi da thokiba advertisement notification amagi matungda Manipur University ki Department of Teacher Education gi Assistant Professor Associate Professor amadi Professor Singh launaba hotnabada niyom lanba kaya thengnare haiki Kuchabi miyoi khara hapnaba hotnabada semba criteria ni haibasi haimanba thokloi Assistant Professor Associate Professor amadi Professor Direct Recruitment tawbagi thokliba advertisement adugi minimum qualification adu NCTE Regulation 2014 amadi masigi amendment 2017 amasung UGC Regulation 2010 karigidamak oiribano haiba hangladuna
N. Rikesna UGC Regulation 2018 Laina 2010 Sizinariba Asi Kuchabi Hapsan Naba Honabagini Haike. Masita Natana Reservation Roster System Asisu Miam Kang Natamgadabani Haina Appeal Tarakle. Niyom Lana Zathariba Sing Asi Hauzik Pariba Dean of Education Amade Manipur University ki Registrar Anina Sinbani Haina Maral Siki. Adubu niyom laliba asisu silent spectator oina Vice Chancellor asina yengduna leiba asi aranba sing asi nakoina na sogatpani masi tungda hawrakadawriba mahiroi sing amadi miyamgi khwaidigi laibak thiba thodok amane Sinthaningai oiraba Manipur University asigi oja mayam ama puthorakadawriba Department of Teacher Education asi niyom chumba ama ohenaba khonabinaba media gi thongda appeal tawjari Aranba sing asi kuina kupsinduna thamlurabasu hojikti fesokna miyamgi damakta kupna thigatlaba matungda puthorakpani fesokna mahairoi sing amadi miyamgi damakta matam pumbada yaifanaba hotnagani haiki General Secretary na Lucing Biduna Kwesem Kiba Committee Eduna Manipur University gi Registrar na Thokpa Tongan ma Department Nipan gi Ojani Phuni Thoi Long na bagi advertisement amadi Thoktuna advertisement Thoktuna Oja Long na bagi Thawong Satharakliba adugi matangda Hoigi Committee na Yam Kumna Thijin Jarur bagi Tungda Masida Phanglakpa document sing Mari Lainaba document sing adu Kumna Naina Jarabagi Tungda Ekoina Chathariba Oja Long na bagi Manipur University na Tawriba Thawong sing asi Lautuna Rakanda Makhoi na yaba Oja Hamnanaba Mawongda Tawbani haina Hoi Fesokna Mayek Singna Khangjare Kudam sing adudi University Grant Commission Regulation 2018 Laina Karigi damakta advertisement asida Oja long na bagi damakta UGC gi Regulation 2010 da Oja Kobiri bino amadi mamangi Vice Chancellor Oja Janen sing leiningai matamdagi hauna kudam amatang pijarabada 2019 gi August ki tang tarukta thokiba advertisement by notification number MU 51242013 FY da niyom chumna UGC Regulation 2018 ana kaurumaba amasung University Grant Commission asu 2018 gi latest regulation ingadabani hairabasu karigidamakta 2018 UGC regulation bu kanthokla kanda 2010 UGC regulation oina masida yumpham oirakanda Oja lauribano masina dum takchare madudi makhoina yaba miyoi sing adu oja oina hapchananabagi thawongni haibase ekoi fesokna laudaba ngamde Manipur da higher educational institutions sing sakwat hanabagi pandamda kumja English aniga taratareta Manipur Legislative Assembly na DM College of Science, DM College of Arts, DM College of Commerce, CP Women's College yauna dana Manjuri University Egg English aniga tarataret asi logi matung inaayaba pikibane University asi hek lingkat khibadagi lengak na ngasi faubada awat pa ozadagi hauraga mathau taba khudingmak haptuna lakpada natana University asigi chawkhat thorang kayada achauba thodang lauduna lakpani 12B recognition of the UGC 1956 phangnaba application asidana Manjuri University na thajagadamni Masida Education Minister amadi Department of Higher and Technical Education ga mari lenade hariba wafam asimak chatliba tha asigi tarani thoida Dana Manjuri University dasu khangan khrabani haina Higher Technical and Education Department ki chairol amana khangalakli Manipur gi Puwari da amamba numit oina lehoragadaba wakching gi kulhumdoini panba numitta thokiba puya mai thaba gi thodok ka mari lenana mahairoi singna amuba batch thatuna amadi mahai sang singda salai taret ki firal tangkai chingthaduna awaba phongdokre Ipa ipu singna thambiramba mangkraba puya singbu nahonana hingat handuna khunai asigi asengba saktam sagatpa ngamnaba punna honaminasi haina Council of Higher Secondary Education Manipur gi Secretary CS Birena phongdokre International Observation Committee on Puya Maithaba Ikop Kanglei Pakna sinduna numit humni chupna chathagadaba Black Day Observation hongdokpagi oina ngasi sekta da leiba Eternal Spring English School da pangthokiba thoram aduda CS Birena Pukai sing asi maithaduna manghan kre haina leithokpagi mahutta mathau karamna lairik sing asibu nahonana hingalhangadage haina khanbagi matam oire haina phongdoke thoram aduda sarugyakiba Eternal Spring School gi principal L Ragumanina puya maithaki bagi matangda mahiroi sing gi syllabus ta ningthina takpi tambiduna lairik sing asigi matik mayai sing hogalakliba miro sing da khanghanbagi tangai fadaba lei Puwarida mayeklana lehoragadaba numit asina lakpada miyoi khara khakna awaba phongdokpagi mahutta miyam hubna sarugyaduna
थौदोक असꯤꯒꯤ mayokta leminaba matam oire ngasi Eternal Spring School da pangthokhiba mahairoi singna amuba batch thetpagi thoram asi tongan ba mahaisam kuntra henbada su pangthoknaki panba yai puya mai thabagi thoram asi oja akaba haina miyamna khangnaba Maitai National Front ki Luching Purel Chingsubam akabadan luchingduna kumja lising maga chamapan humdra nipandagi kumja lising aniga tara fauba leptana pangthokduna lakibane Loinena kumja ing lising aniga tara mathoidagi ngasi faubada ikopna palan asim makha sathaduna lakli Council of Higher Secondary Education Manipur ASEM na lauba class 12 ke Higher Secondary School Examination Englishing aniga kulhumdoi gi matam ngasi lepkre ASEM gi Controller of Examination A Sukumar na thokiba notice amada exam asi lagliba February gi tang kulhumdoi dagi hauraga April gi tang amada loigani hairi Exam asigi matamna ayuk pung tara dagi nungthil pung ama faubani loinana practical exam singna school singda lakliba April gi tang ama dagi kun faubagi manungda council dagi ayaba lauraga pangthokna basu khangalakli Examination asigi timetable Council of Higher Secondary Education Manipur gi website dagi phangba yagani Nakal amaromda class 11 examination Englishing aniga kulhumdoina lakliba February kun mari dagi hauraga April manga da loigani hairi Lupa crore amaga lak ni fumari romgi oigadaba u Sangsak Battalion Assam Rifles nangasi Ukhrul District ki Fins Corner Village manaktagi fagat kre haina IGAR South na thokpa cherol aman hairi Hairiba u sing aduga loinena mioi ani fagat kibaga loinena ain gi oiba makhataba thabak lokhanaba faraba polam sing aduga loinena mioi ani adu kamjong police ta sinakre hairi Nakal amaromda lupa lak homfutaruk lising kuntra romgi oigadaba kwa maru Somsai Battalion Assam Rifles na phagatpa ngamkhre akaknaba pau ama fangbagi matung ina ngasi Faibung Khunong Village da achet awog gari sing khamduna check tawki Hairiba aduda Dimapur da yonaba purakhiba kwa maru thanda yauba pickup gari manga phagatpa ngamkhe Farba gari sing amadi kwa maru single loinena ain gi oiba thabak lokhatnaba Faibung Police Station na sinakre hari Maitai mitai bu scheduled tribe list ta chalhanaba lengang recommendation thadana leiriba thawong asibu yaningda utuna scheduled tribe demand committee Manipur STDCM na changsilakpa khongjang gi saruk am oina ngasisu Imphal East ki kongba kaithel da human chain sem duna kholaw kya laukre ngasi kongba kaithel da potfam phambi ima ibel singh amadi meira paibi yauna chathakiba protest adugi saruk am oina kongba bazar gi akoibada khongsat amasu chatki Prime Minister Narendra Modi na ngasi cruise MV Ganga Vilas asi Uttar Pradesh ki 10 city Varanasi dagi video conferencing ki kuthang da launch tawkre masida natana thoram aduda lupa koti lising amagi mathakta oigadaba water waste project singi urep uyungsu tamkre MV Ganga Vilas asi lamkoiba sing punaba Indian ahanba oina sajaba jahasni luxury liner asida ngasi Switzerland gi tourist kuntra nito yauna Varanasi dagi khongsan bahauki Numit Yankai Mathoi da kilometer listing ahumga chani chatuna Bangladesh fauraga Assam gi Dibrugarh da lamtungfam oigani ake amaugi mathau taba khudingmak yauraba cruise asida deck ahum sutara nipan yaubaga loinena tourist kuntra taruk tongba yabagi khudong chaba piri Numit Yankai Mathoi gi khongchet asida World Heritage Sites National Parks River Ghats yauna Bihar Jharkhand Kolkata, Bangladesh amadi Guwahati gi tourist spot yankai changnaba pandam thable. Ngasi Prime Minister Narendra Modi na urep yung tamliba amadi sanggariba maru aiba project singi manungda awang nongpok lamdam gi oina Guwahati da Maritime Skill Development Center sangaba galoinana. Guwahati gi Pandu Terminal da ship repair facility amadi elevated road semgat saganaba urep yung tamki. Finance ki Union Minister of State Pankaj Chaudhary na mayay tangbal lauduna Churachandpur District ta paikhatliba chakwat tharangi project amadi scheme kayagi matangda ngasi review meeting pangthokuna yengsinkre Tuibong da laiba DC office ta pangthokhiba mifam aduda district asida lairiba tongan ba department ki DLO singna district asigi manungda paikhatliba project amadi scheme singi hauzik oriba phibam gi matangda paudam ki loinena thabak thoram paikhatpada thengnaba khudong chadaba singsu paudam duna Kanganke.
Officialsingna thengnariba khudongchadabasing lengakna yengsingani haina Minister of State Pankaj Chaudhary na thajaba piki hari. Hanagi Union Minister amadi RJD gi luchingba Sarat Yadav ngarang lekhidre mahakna lekhidabagi pau asi mahaki machanupi na social media gi thongda phongdorakibane. Chahi humdramanga sukraba veteran politician asi matam khara masa naduna lerimlaba matungda Gurugram da leiba lanai ana laying sang amada ngarang aroiba yahib tankibane. Sarat Yadav na lekhidabada President Draupadi Murmu, Vice President Jagdeep Dhankar, Prime Minister Narendra Modi, Home Minister Amit Saha amadi Congress President Malik Arjun Kharge na nungaitaba amadi awaba phongdorakli. Mahakna hinglingai matamda miyamgidamakta pangthoklamba thabak thoramsingsu singtharakli. Janata Dal Party ki National Leader Sarat Yadav na ngarang lekhidabada Janata Dal United Manipur State Unit ki maikaidagi awaba phongdorakli. Lekhidraba Sarat Yadav na mahaki chahi yangkai henbagi political gi khongcheta term 8 lakh hana Lok Sabha amadi term 3 lakh hana Rajya Sabha gi MP oiduna tongan ba Department Textile, Civil Aviation, Food and Public Distribution, Labor amadi Food Processing gi Union Minister oina National gi thakta thabak tawramkhiba luchingba amani. Mahakna lauramba thaudang sing adugi damak miyamna mahakpu ningsingduna lehauragani leikhidrabagi thawaina isorgi maphamda ingna chikna leiruba orisan muhaina Party asigi State President Hanagi Minister Khetrimayum Birena ngasi thokpa cherol amana makha tarakli. Kangpokpi District ki manungchana laiba Foibung Village ki Chingsang Parengi lam hacker 13 da aina yadaba maongda paktakna na tharamba yamlaba poppy pambi sing Kangpokpi District ki Forest Division na Kangpokpi Police ka loinana yanthatuna amadi mai thaduna manghankre. Ngasi sathakhiba drive adu Kangpokpi Range ki Range Forest Officer ne luchingduna puna personal nifu mangana saruk yakhi. Team aduna poppy pambi thabada sizinaba lautang sang tara amadi chemical kaya amasu mai thaduna manghankhe. Kangpokpi Forest Division ki Divisional Forest Officer Ganesh na lengangna changsaliba war on drugs asi mai paknaba kanagumana aine yadaba maongda poppy pambi thabagi pau leirabadi mari lenaba authority da pau pinaba appeal tawrakpaga loidana aikhoi punna amata oina akoibagi khal kaihandana thamnaba honasi haina phongdorakli. Ngarang numidang Rims Hospital da laikananaba pukhalakhiba laisabi ama laikhidraba matung laikai gi miyoi singna misi adu chingyaningai oi postmortem tawdrabadi laikai da pusilakpa yaroi haibadagi ngasi Jenims ta postmortem tawkhre laikhidrabi laisabi adu gi maming Okram Jibalata chahi kunithoi apokpa laikhidraba onaba kawi irengban kakchingdagini mahak waikhong maning laikai da leiba pokmingnaba mache Huidrom Ongbi Fazabi Mapuroiba Hai Sunil gi yumda leiba numit humnirom sure hairi O Jibalata ngarang numidang ikhangkhangawdana wantharakpadagi laikannanaba Rimsta mache amasung mataina pukhalakibane adubu laikannaba ngamdana laikhidabani laikhidrabi Jibalata gi poknafam irengban khulgi miyoi singna misi adu chingnei postmortem tawdrabadi laikaida poloinaba purakpa yaroi harakpadagi asiba hakchang adu lamfel police na ngarang numidang pung 10:09 tabada Rims mortuary da thamki Thaudok adugi matangda Waikhong Police Station na UD case amat lokhatlaba matung ngasi nungthil asiba hakchang adu Jenims ki Mirel Sangda puraga postmortem tawraba matung haunabi matung inna aroiba mathong mangam pangthoknaba hakchang adu mahaki leikai irengban khulda pukhi hari Phundrai area da aina thingkraba lalhoglo pripa ki miyoi khara chathok chasin tawri haiba akagnaba paw ama fangbadagi CDO Thobal amadi 16 Assam Rifles ki apunba kangbu amana Phundrai area da ngasi sathakhiba thiba humbagi thabakta pripa ki cadre ni haiba miyoi ama fagatpa ngamkhre faraba adu hairok patri ngarau then khuman laikai dagi en manglem mite alias budi chei kuntra taruk apokpa en kamalani hari Thobal SP Jogestan Rahobizam Giliching Makhada Additional SP Operations O Wangkhombana Luchingduna CDO Thobal gi OC K Nitaranjan Singh yauna chathakiba Operation aduda fagalaba pripaki cadre adudi .32 gi pistol ama magazine ama amasung kapa yariba nomai maru ani fagat pangamki fagalaba polam singaloina miyoi adu ain gi oiba makhataba thabak lokhanaba kamjong police sinakre hari
Ferzol District ki manung chana laiba Parbungda ngarangdagi hauraga pangthokliba Unau Suipui Cultural Festival gi ngasi ni janba numita Mizoram gi Sports and Youth Service INCT and Tourism Minister Robert Romawina athoiba mithunglen una sarugyaki ngasi barak turel amadi tuivai turel anigi itinfam oiriba Ruongle Vaisuda Mizoram Assam amadi Manipurda khundariba tribe kuntaruki jagoi isai amadi yelhau masana kaya su pangthoki Yumthangdana lairiba Mizoram Lengaki Minister Robert Romawina Fongdokibada matam amada ipa ipu singi haurakfam oiriba Ruongle Vaisu hariba mafam asida jahi kayagi matung amuk hanna punba asina aikoi maselgi marakta sakhang maikhang nabaga rinana amaga punsi nungsi chanaba purakpa ngamlagani ngasigi kumhai asi ubada matam amada leiramliba miro sing adu nahunana ningsinghali matungda asigumba thabram asi mipum khudingmak saruk yahanduna hena mai paknaba hotnasi haike Manipur gi yamna maru aiba mafam ama oiriba India Peace Memorial gi nakanda nauna semgatpa ayang leima Masaigon Resort UCM gi President Joy Chandra konthongzamna haunabi matung ina sangaraba matung ngasi miyamda kusinakre thoram aduda ayang leima Masaigon Resort ki proprietor Thangzam Ongbi Victoria Thongam Angoba Memorial Trust tabungkho ki President Thongam Fuljan Resort asigi team member Nick Khoistam susarugyaki Joy Chandra Konthau Zamna Fongdok Kibada, Infal Mayolda Private Amadi Government Sector ki Office Kaya Laishan Bana, Traffic Control Tobada Warakpa Amadi, Mi Sinsilakpa Koknaba Pandamda Amadi, Infal Dagi Karana Thairaga Puariga Sagonariba, Maibam Lotpa Ching Peace Memorial Complex ki Hek Manakta, Resort Ama Semgat Pasi Yamna Maram Chai, Masida Miyam Tinfam Chinese Amadi, Aikoi gi Traditional gi Chingjak Singi, Mahau Sing Tourist Singda, Fanghanna ba hotnariba asina Manipurda amadi mafam sida yaurakadawriba tourist singda lekfam chafam phanganduna tonganba mahau ama fanghanba ngamlagani haike Resort asigi provider Thangzam Ongbi Victoriana mahagna miyam gi seba tawba pamjabana resort asi semgatpani loinina lakadawriba tourist singi penaba hotnarakani haike Maibam lokpa sing namvol gi se tasengna akhoi ayang lema Masaigon Resort se akhoi yamna maram chaba mafam ni haina lojei kari gi noibda Manipur gi Imphal city manung jida mi amna thabak toksin badigi awaba mayung nariba sini aduga aikhoina poina thengna boda aikoi material wall haibata aikoi material wall sina aikoi tsena chawkhupadi kham thengaba material wall sina aduga kari gi no haiba matanda malem sida ista thangnaba leibang mayam khanarakpa madugi yamthannarakpa haibadi material wall na di chawkhatlaga aikoi gi oiba wakal loksing na di chawkhatpagi kham thengbu waloba haibata sina maram oiraga aikoi gi resort tawriba sing natraga wakal afaba Putoga Tabuk Toronka, I can't live with the I couldn't thumbing with her. I couldn't Niwam Amagi Makada, Hivedi, I could Pataba, I couldn't toning the Tabuk talk the Nabagidamagda, Resort Tauribusing, Nataga, I know another Tabuk Fakal living is the Wakal Loxing, Tadaraga, Niwam Amagi Makada, Tabuk Tohaning the door. Cultural Workers and Activists Forum CWAF Manipur gi Mangarak Suba Foundation Day gi thoram ngasi Kakching Fausupat Lekai da leiba Library and Information Center Kakching gi Auditorium da pangtokhibaga loinena numit ini chathagada ba anirak suba CWAF Festival Englising aniga kulhumdoi second chapter Kakching District su ngasi dagi haudokre thoram aduda Kakching Assembly Constituency gi MLA Mayanglambam Rameshwar athoiba mithung Cultural Workers and Activists Forum Manipur gi President Buddha Singh Thamna Thoramapu Sahitya Academy Awardee Khetri Birana Ikai Khumnaraba mithung oina sarugyaki ngasigi thoram aduda theater gi lamda saknairaba nabawarepa na lekhidabada awaba phongdokhi Cultural Workers and Activists Forum asi matau karam na lingkhatkhiba kari thabak paikhatkhi haibagi maramda amadi Ngasidagi hauriba festival asigi matangda forum asigi General Secretary R.K. Sanatombana Marik Chumba wafam thamki.
Hayeng fawba chathagadawriba anirak suba CWAF Festival Englishing aniga kulhumdoi second chapter Kakching District asigi ngasi ahoba numita Liberty Theatre Kakching gi artist kangbuna Kakching harauba Lienda Folk and Classical Academy Imphal gi kangbuna kabui jagoi aduga Kunjalata Dance Performing and Research Center Kakching gi kangbuna khamba thoibi jagoi amade Krishna Bandana utki hairi Manipur da haukiba pung kunmari da mioi amata COVID positive oiba thengnakhide. COVID command control room dagi thadorakpa report ki matung ina active case amata laite haili. Haukiba pung kunmari da puna sample humdrama thoi test tawbada negative oiki fagalakpagi changsada marifutara nipan dasmik maritarukta lengdan leili. Manipur da ngasi fawbada puna mioi lak tarataruk lising homfutaruk COVID-19 test tawkibagi manungda COVID positive oikiba mioi puna lakama lising kutramapan chamapan kunmari sukre. Lamdam asida laichet asna maram oiraga laikhidaba apun bamigi masing lising ani chamaga nifumapanda lairi. Haukiba pung kunmari da India da nongna mioi chamaga humdra humdoi COVID positive oire laina asna maram oiraga mioi ama laikhidre fagalapagi changsada marifutara nipan dasming nipan sino oire. Apun ba confirm case na koti mari lag nifutaruk lising marfu chatret yang khaitaret yaukre active case na lising ani chani yang khaitaret ta hantarakle. Laina asna maram oirega laikhidaba migi masing lak manga lising kuntra chatret kun mangani. Laina asdagi naba faduna discharge tawkhiba migi masing na koti mari lag nifuma thoi lising nifutaret chatret humdra mangani. Laina asdagi ngakthoknaba vaccine kapthokhiba apunba migi masing na koti chani kun lak tara taruk henkre. Malemgi oina COVID laichatna khwaidagi hena sokallaba lebak singi manungda USA na ahanba India na anishubada amadi France na umsubada leiri. Awang nong postet ki oina Assam na ahanba Mizoram na anishuba amadi Manipur na umsubada leiri. Hauzik paugi markthana atin break ama thamsare. Ana layengi office ki thabak amadi koiba chatpada India gi konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam gi damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Break matung da mayam butaram noksari makhataba pau pizari Bisnupur District Sub Registrar oina thabak tawramba P Kumar Kabuina manung matam chadana laikidabada District asiki DC Laurembam Bikramna luchingduna awaba phongdokre DC office ki conference hall da pangthokkiba awaba phongdokpagi mifam aduda saruk yakiba singna minute ani tuminna leptuna awaba phongdokpaga loinana laikhidrabagi mafamda ikai khumnaba utki loinana lehoriba imung manunggi awaba dasu saruk yari hairi Hauzik sanabagi pau thamzare. Masters Tour Meerut ki final match ta ngasi Tuleshwar Singh Thongbamna 55 men's singles ta Chandrabhushan Bupanjal taruk sino da maithiba piduna title laukre. Alexander Athletic Club ta chathariba ITF World Tennis Master Tour Meerut asigi double final match ta Tuleshwar amadi Arun Agarwal gi lambana Chandrabhushan amadi Alok Vanagarga sanaragani. Haukiba chahi ki December 13 Manipur Veteran Cricket Association asinduna Luker Playground da team taruk na group ani da saruk yaraga satharagliba Taramapan suba Manipur Veteran Cricket Tournament ki ahanba semi-final match ngasi sanakibada LCCC Lilong Chajingna YWC Langtabalbu wicket ni panda maithiba pikre. Match asida YWC Langtabal na ahanba innings bet paikibada over kunmanga ga ball marida wicket loinamak turaga run chamaga supna taret lauki. Anishuba innings ta LCCC Lilong Chajingna bet paikibada
over tara taruka ball anida wicket ani turaga run chamaga supna nipan lauduna match asi mai pakhi tournament asigi ani shuba semi final match hayeng cyclone thangmaiban amadi KCC kongbaga sanaragani Manipur Veteran Table Tennis Association sinduna ngasi Khuman Lampak Sports Complex ki kangsangda sanaroi humrani pana saruk yaraga Kunsuba Manipur Veteran Table Tennis Championship hodokre tournament asigi ngasi sanakiba chahi humra mathaki men's singles ta Imphal West ki G Prafulo Sarmana Imphal West ki Hais Rajendrobu set ahum anida maithiba pikre match amada Imphal West ki NG Brajakumarna S Syamanandabu set ahum amada maithiba pikre tournament asi tha asigi taramanga da loisilagani ngasigi oiba ay ngasagi pau pizari ngasi Manipur da khwaidagi sabagi chang Celsius rigi kuni thoi dasming mari oiki khwaidagi ingbagi changna Celsius rigi manga dasming ahum oiki nungshite yawba ising malgi changna yukta chada marifutara taret oiki nungthilduna chada kunthra taruk oiki aroi bada maru oiba pa amuka hana thamjari Manipur ki Olympian singbu ikai khumnaba oina semgatkiba sangaithelda laiba Manipur Olympian Park ngasi hongnabi matung ina state asigi chief minister Nongthomam Birena miyamda kusinakre Wangjing kaithal mamangda hana road median hapat loikraba mafam amada cement haijinduna nauna lambi thingzil lambadagi irang horaktuna lambi tawkhaikre Criteria semdoktuna Manipur University Department of Teacher Education ki oza hapnaba honare haina Federal Student Organization Kanglaipak Festokta Maral Sirakli Manipur ki puwari da amamba numit oina lehuragadaba wakjing ki kulhundoi ni panba numitta thokhiba puya mai thabagi thodok ningsingduna mahairoi singna amuba bet steduna amadi mahaisang singda salai taret ki firal tangkai singthaduna awaba phungdokre Council of Higher Secondary Education Manipur ko semna lauba class 12 examination English aniga kulhumdoi February kulhumdoi dagi hauraga April gi tang ama fauba pangthoklagani amadi lupa crore amaga lakh nifu mari romgi oigadaba u amadi lupa lakh homfutaruk listing kunthra romgi oigadaba kwa maru Assam Rifles na phagat pangamkre Ngasigi oina IS News na pizaba Manipuri pau matangas da loizare miding tabiri ba khwai pamnamak bu khurumzari